Imes Paudom Yang Tabiri Basing Butaram no Sobagaloyana Kurumzari. Paudom Masiki Maroyo Pau Oina Auspagi Mayokta Tawai Tado Kraba Sitaranjangi Ningsing Toram Pantokre Health Awareness Kam Mega Free Health Camp Amakwata Pantokre Loyana Hanagi Prime Minister Atal Bihari Vajpayee Lekidabagi Ahanba Ningsing Toram Masi Pantokli Hauzik Mapungo Paulo Birasi Mamang Sahisingda Pangtopogum Hadasu Manipuri Students Federation MSF na Sinuna Lamjing Mayra Pebam Sitaranjan Mangamgi Tara Mangarak Suba Ningsing Thorangasi Den College of Science ki ground da Pangtokre Kunmathai Suba Sahisa Yathoba Pebam Sitaranjan Mangang na Manipura Salariba Amuba Ainsing Mapungoina Aspagi Mayokta Thawaina Ponta Pikiba Dubu Ningsing Duna Thoramasi Pangtokpani Lamjing Mayra Sitaranjan Mangang Tukiba Mapam Bisnupur Kaithel da Miyamna Ayu Pung 3 taba matamda Laisu Katuna Kok Nunki aduga ngasi ayu Pung 10 taba matamda Imphal gi Takhelambam lekai dasu Laikhidraba Lamjing Mayra asigi ampham Laisu Katki Tungda ayu Pung 10 makhai taba matamda Takhelambam lekai dagi Den College ground phauba miyangi wangang daba khongsa ama satki khongsa aduna Den College ground da thongla matung miyangi phamasu pangthoki mifam aduda amuko gi president PS Devana haiki Pebam Sitaranjan Mangang na masada kerosin haijinduna mai thakiba si lamdam asigi miyamna kupna nainaba mathau tare madudi mahak asi kanagumba imung manung amadi ingkhalakpagi nungsi nungonda yumpham oiraga masa mathanta sijakiba nate ekoi lamdam asi India ki bibanungda namduna tilanduna Armed Forces Special Power Act 1958 thamjinduna army kya thajinduna lalhoba thibagi mingda miyoi kya hatpa horakhi Aduda sunatana mai masing tamjari banaha kayasu nampuda phap punduna miyot minai chathabadantana punsi phauba temsina kiba kayadu khangba ngamlaktadana mahakna masagi khandaba makai lebak miyam asigi damakta kathokibani haibasi haurakliba mirol singna khangjinba mathau tare masida maru ina miyamna haurakpa ihau kaya sida Indiana August 15 da ningkha tamba phangle haina harauriba asi wahanthok yaude amadi hingbagi mahau yaude haidana Pirep adu lokibani MSF ki president Ngariambam Milan haiki India lengana maning tamba sahi humdrani thoi pharak labasu malem dasana draba tamthiraba black law aspadi ngasi phawba lenga asna muthatna ba honadri ek asimal India ki mayon lamgi lenga supli paibasingna makoi gi aron ba thauselamagi makhada Jammu and Kashmir amadi awang nongpol lamgi India ki saruk singda thamjinduna mafam singasa leiriba misam miyamgi hingbagi hakta singna duna lakli sahisa Lisina Champa Merpugi September Mapandagi Kori Iramda Manipurasu Akibagi Masa Oiraba Ek Asi Mapam Punamakta Tamjinduna Samjaraba Micham Miyam Sanglaba Sai Kuntra Teret Kuntrani Panasi Miot Minay Mihat Mipuni Saking Sena Kiana Signara Pagaloyana Hingbagi Hak Kongoyna Duna Lakli Manipur ki miyamda awa chetheng China mayam piribase masigi mayokta hingna sigedabo sarupudi sina hingbani haena phai haidana achepa phire amagaloina maki kholau laujabada masana masabu self immolate tawjadana Manipur miyamgi human toss oraga laikhidaba adugumlaba kunma thoi chuba chahi chagi athauba pebam Sitaranjan mangangi adugumbagi kathokpa ngambagi thauna adu ningsingjaboina magna laikhidabagi thauram akhungasi handaki chahi 2018 asida taraga mangarak suba Dead anniversary observation of Manipuri Students Federation Senjaraga Pangtok Sabani. Technopal District Manung Chanalaiba, Quatha Village, the International Peace and Social Advancement Ipsana Sinduna, Quatha Village, the Health Awareness Camp Mega Free Health Camp Ama Pangtokre, Nasiki Kamado, Hodopaki Thoramda, Ipsagi President Joy Chandra Kontak Jam, Chief of Quatha Village and Kamal, SP Technopal Tias Bikramjit, Nasa Awadi as Ibotom Bikumana Maru Bamio Oduna Hodoki. Ngasi kemaduda Dr. Kunchana Quatha Village ki khunjan singda makal khudingmaki anaba sing yengki ultrasound dental gi marilena ba kusukla yauna la yengki Dr. Keso Dakona ISIB TB test singsu lemna tawki loena kemaduda lemna hidalang thaksu piki kemasiga marilena ipsagi president Joy Chandra Konthau jamna phongdorapada Technopal District ki manung hanjina leiriba Quatha Village da ipsana paringna sathaba mega free medical chemistry mafam asa leiriba khunja singna Imphal amadi district hospital chatlaga yengba phangdaba makhoigi maroina khanuna chemistry pangthokpani
केम असे पांथोकपगी पांदमदी हक्चांग फरगदी अफबा वखल खनगनी अफबा वखल खलगदी मतिंग लेबा खुनाय अमा ओइगनी हाइबगी वखललोंदा पांथोकपनी मांगना मखा तारदुना मफम असदा गवर्नमेंट पीरिबा खुदोंग चाबसिंग असी इफ्साना मफम असिगी ऑथोरिटी क्लब सिंगा खुसम नरगा प्राइम मिनिस्टर की हक्सल की तेंबांग अमदी चीफ मिनिस्टर की हक्सल की तेंबांग यावना गवर्नमेंट पीरिबा सिंग असी इफ्साना थोंग सारगा खुंजा सिंगदा यौनबा होनरी हाइना हाइकी सही खुदिंग पांथोकपगुम सही असी गोइनसु था असी कुनिथोइदे कुनमरी फावबा उख्रुल डिस्ट्रिक्ट की सिराराखोंग विलेज दा तरा सुबा हाथै फानि हाइना मिंथोनबा मोरक कुमै पांथोकलगनि हाइरी नुमित मरिनि पांथोकदबा कुमै असिदा मोरक टोन यांखैदगी मरफु फावबा पुथोकनबा पांदम थामली कुमै असी मणिपुर लेंगा की फॉरेस्ट एंड एनवायरनमेंट मिनिस्टर थौनावजम श्याम कुमारना होदोकनि हाइरी कुमै असी मतंगदा ngasi नुंथिल मणिपुर प्रेस क्लब ता पाउमिसिंग होनबदा सिराराखोंग विलेज की चेयरमैन निंखांग जिबिक ना हाई ममांगदा पांथोकिबा मोरक कुमैदा मियामना मोरक यामना लैबा फंगदबगी अवाबादु हंदक सहीगे ओइनदी मोरक मरंग काइना पुथोकपना अवाबादु लैररोय ममांगदा मोरक अकंबा केजी अमदा लुपा 500 पिरंबादु हंदक सहीगे ओइनदी लुपा 300 ओइरगनी कुमै असि खरा साउथोना स्टेट की थाकता पांथोकनबसो होनरी लोयना कुमै असि मपुंग फानबा मियामना सरुप याबियो हाइकी स्टेट लेवल दा लैदोकिना डिस्ट्रिक्ट लेवल दा लैबनिना याम चाउंगदि पांथोकपं ngамद्रे अदुगो अरेंजमेंट दी अकोय खरा मेंटेन चनगा फजन होनबा अमदि सेम साबना लैरिसे नोय म्यामसु अकोय बु सौगत पिरे हायगा मपुंग फाबा फेस्टिवल अमो वयनजी हायबिसि अनि चेयरमैन अइना स्माइना थमजनी मणिपुरदा कांग संदोपा जापानीज एन्सेफेलाइटिस अमदी डेंगी न सिंगबा कया संदोरक्लिबा सिदगी ngathoknaba डिस्ट्रिक्ट मलेरिया ऑफिस कक्सिंग डिस्ट्रिक्ट हेल्थ सोसाइटी कक्सिंग आसा वार्ड नंबर 2 वार्ड डेवलपमेंट कमिटी वार्ड नंबर 2 अमदी एडवांस वॉलंटियर ऑर्गेनाइजेशन एवियोना पुनः कुसमदुना कांकल हिदा रुथोपा अमदी मियोइबगी इम्यून कंखनबा बेलाडोना 200 यंथोक्रे कक्सिंग वारी साबल लेकाय कम्युनिटी हॉल साबल परेंदा पांथोकिबा थोरामदुदा वार्ड नंबर 2 की एरिया दा लेबा कांकल समापन हिदा रुथोकी अमदी बेलाडोना 200 गुली लिसिंग अनि चनिपान यांखै यंथोकी अखंगाई क्याना कांग लिना दई ngathonaba करी करी सेक्शन थौरांगसिंग लखोटकदगे हाइबगी मतंगदा वांगांखी इम्फाल ईस्ट की इम्फाल यारिपोक लंबी के अंड्रो केंद्र की मनुंग चंदा सही क्यादगी कोलास थाबिददुना फिबम सादन लेरकलिबा यारिपोक बाजार की लेमनाई थोंखोंगदगिना ngarian phawbagi lambi sembidabagi matang katna thingjinbai khongjang ngasi numi huni suro phawba lenga na miyang sangbiratri haiduna ngasi so hena kanma mongda lambi tokhaiduna lambi thingbai khongjang sangsalli thasi ki tara maridagi makedongi club organization sing tulihal educated association tulihal idiga youth development organization sacrifice youth development organization top singtha youth progressive organization nongpo ningtho youth association amasung lemina youth club yaripokna ayupung 3 tagi hauna lambi da nung gari mapot kya haithaduna mafam kya thokna lambi paring asi thingba hoki sahi kya yomande kolas thabidraba lambi asibu sembinaba club organization kya na mamang da wakathiba kya laikre mamang da palamba amasung hojik paliba lenga asna tasina usinadana leithoi haiduna lenga asibu club organization singna pendaba phongdonarakli club organization sing asina kudattagi kolas thanabagi khongthang lokhat pinaba mari lenaba singi puning su singsilakli थौबाल डिस्ट्रिक्ट की वांखेम केंद्रगा इम्फाल ईस्ट के अंड्रो केंद्रगा समनरीबा यारिपो बाजार की थोंगी अंड्रो केंद्र की लेमिनाई थोंखोंगदा सेमेना खजिन दनुंग मयाम पैसनुना मदी लंबी एसी यंफम क्यादा जेसीबी सनदुना लंबी तखाई खिबदगी अंड्रो केंद्रगा वांखेम केंद्रगा की लंबी फाउना खिद्रे मियाम चतोकसिन तौबदा यामना चावना कुदोंग चादबा मायोक नबगा लोयना इम्फाल ईस्ट सिंगलिबा यारिपोक थोंग वांगमा लेमिनाई तुलिहल लोम थंगबा माइकैददी दुकान सिंग थोंग हांगना खिद्रे कैथल पफम फमना खिद्रे नसीदगी सही तरह मोसिदा एफसीआई गोदाम जिरी बामदा सेंग थांदुना हिंजरकलिबा हैंडलिंग लेबर सिंग नामखोइना हौजे फंगलिबा खुसुमलसी बेग अमा थांगबदा लुपा अनि दुदगी लुपा 3 चेंग बेग केजी यांखैदा हेंगतपिउ हाइदुना हैंडलिंग कंट्रैक्टर ओरिबा माथा एंटरप्राइजेस दा मेमोरेंडम के अपी क्रबसु ngasi phawba positive response piraktabadagi kap and pd laborers welfare association jiri bamna sinduna silmi singa ngasi fci fsd jiri bangi gate mamangda majinda amuwa phi kiduna amadi makutta thori kisinduna yamna emotional oiba mawangda wakat mifam phangkhre wakai mifam phambada saruk yariba huiram dina kumar singh assistant president kap and pd labor welfare association jiri bamna haikibada ngasi aikoina dharna phamlibasi
handling contractor wiriba NR Mathai Enterprises da August ki tang 12 phawba matamga sunaba kusaman pibiyu haiduna deadline thakiba adu ngasi phawba pibidabadagi wakai pharmacy phambani haina phongdokhi Kansipur leba Standard Roba High Secondary School ki boarding da class 7 tamlibi mahiroi Ningthauzam babies na sikiba misi asigi aseng balang lalangjin puthotuna asumba wayal phanganbiyu haiduna ngasi Kawa Lilando Lampakta wakai phamphangkre United Social Minister USA Club Lilando Lampak Kawa Lilando Lampaki akoibagi Maira Paibi sing amasung Lystrom Dev High School ki oja amasung mahiroi sing yauna phangki wakai phamaduda babies na gi misi yaningde asum bana tungi biyang e phaba waigani ekhoi justice pami babies na misi gi asum wayal putho haibna singba placard ke asu paiki wakai phamadu saru yakibi saibam santibla kobi Maira Paibi amana phondora kibada Laikidrabi babies na misi asida mipum kudimaki thamoida yamna nungaitaba phawi school authority ki maikaidagi babies na misi gi matangda aseng balang lalangjin piramlagadi asumba wayal phangduna hauji school adugi mahiroi kyana lairi tamba phangda lairiba si phanglambasu yai sarkar na asumba wayal putopna maraleba sing serak pibiyu babies na gi imung manung amasung miyang gi thamoida lairiba pendaba kaya sarkar na ningba thunganbiyu matam asuk kuira phawba asumba lang lalangjin putopang amdabasi laibak thibani haiki All Jiriban BDF Welfare Association BDF number 10J0021 Sinam Sanjit Singana Lekidabada Selgi Mateng Pikre Ngasi Association Kanguna Lupali Singyang Kai Lekidaba Sanjit Ki Apopi Sinam Kabule Devida Kusina Kihaina All Jiriban BDF Welfare Association is Zerol Amana Pondorakli Zerol Samakata Kibada Manipur Riba BDF Person Sing Sai Tara Hena Tabak Tarak Law Pauba Manipur Gamena Karishu Latina Kanbiba Siam Labak Tibani Ngasi BDF ama Sibana Bayabada Government ki Maikide Karigumba Mateng ama Pauba Bibidaba BDF Sina Manipur Police Department ki Makhada Leduna Police ki Maroiba Tabak Tarom Kya Mateng Pangli Adubu Government di BDF Singbu Karishu Latina Loba Siam Thamoi Songningai Oiba Mara ama Ohele BDF ama Lekidaba Matamda Lisang Sina Taramliba Thaba Adu Kanaba Karimata Bibidaba si BDF ki Wakal Hantan Hantana Lobadi BDF ama bo hapning matamda hapa lothokning matamda lothokpa service ama tobagi security ama thambida basi tobiganu BDF singda matanga sunaba salary PBU BDF lobada semkiba rules and regulations samdok biduna anoba thausil sembiduna manipur lairiba BDF po matanga sunaba mongda sangatpiyo haina government asigi puning chungsilakli Hanagi Prime Minister Atal Bihari Vajpayee gi laikidabagi ahanba palan thorong asi pangthokli BJP ki Sanai Revolutionba Vajpayee hokiba sahigi August 13 ta aroiba sor honkibani mahak tam ahumlak Prime Minister oiki ahanba oina lisan sampan modra 13 ta numit 12 ni Prime Minister oiki ani suboina lisan sampan modra ni pandagi lisan sampan modra mapani manungda tha 13 Prime Minister oiki ahum subatam dana lisan sampan modra mapandagi lisingani mari phawba mapung phana sahi manga Prime Minister oiki lisingani 15 da Atal Bihari Vajpayee da Indian Highest Civilian Honor Bharat Ratna piduna ikai khumnaki asobalu singba siningsingduna lebak sin bathunga thorong kya pangthokli President Ramnath Kovind hanagi Prime Minister Vajpayee gi ningsing khubam Sadap Atal Memorial satuna laikidraba singbagi amhamda laikatuna ikai khumnaba utki laikidraba hanagi Prime Minister Vajpayee ahanba laikidabagi New Delhi da pangthokpa prayer meeting Prime Minister Narendra Modi, Union Minister Singh Amit Shah, Dr. Harshavardhan, Dharmendra Pradhan amasung atay lusingba kayana Vajpayee amhamda ikai khumnaba utki Lising Azampan Kunmarigi December Kunmangada Gwalior da Atal Bihari Vajpayee poki Magna Prime Minister Oiringada India ki sakot thorangi dama masak naiba thabak kaya paikhalamki Pokhran 2 nuclear test mai panga tawna Lising Azampan modra nipanda India bu nuclear test ama ohelamba sisu amani Foreign Minister amana Lising Azampan 103 United Nations da Hindi da ahanba wangang kiba miyoidi Mahawangang bayam na haiba aiba kabi samaseba journalist amadi lusingba ama Atal Bihari Vajpayee oiki Single use plastic tagi India free wahenaba campaign hodolagani haina Union Environment Minister Prakash Javadekar na lauthokre campaign asi mai pan sangsinabagi dama state government sing yauna stakeholders singaloyana meeting kya pangtholagani haiki wapamase Environment Minister Prakash Javadekar na Brazil gi Sao Paulo da lauthokibani Independence Day ki thoramda Prime Minister Narendra Modi na wangangbada single use plastic sinada bamadi madugi mota limon amasung phigi khawdamak sinaba haiki wapam adugi matungda Minister Javadekar na campaign ase hodoknaba lauthokibani
ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯅꯨꯃꯤꯠ 75 ꯁꯨꯔꯛꯄꯗ ꯑꯩꯇꯤꯍꯥꯁꯤक ꯑꯣꯏꯕ ꯌꯥꯔꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯃꯈꯣꯏꯗꯨꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯤꯄꯜ ꯇꯂꯥꯛ ꯑꯃꯗꯤ ꯖम्मू एंड काश्मीर वफमसिंग यावरी लाकदबा सही 5 दा तौगदबा थबक थौरम कयासु यावना प्राइम मिनिस्टर मोदी ने इंडिपेंडेंस डे की थौरमदा मियामदा पीबा वरोलदा पनखिबदी हुजियारबदा मरो पाम कहना पिजरी आसपा के मायोकदा थवाई थादोखरबा सीतारंजन की निंगसिंग थौरम पांथोखरे हेल्थ अवेयरनेस का मेगा फ्री हेल्थ कैंप अमा कोथादा पांथोखरे लोयना हानगी प्राइम मिनिस्टर अटल बिहारी वाजपेयी लेखिदबगी अहानबा निंगसिंग थौरम ngasi पांथोखली ngasi di pagdam pijaba matang ngasi loisinjari miyeng tabiri basingbu khurumjari